tabam bias kauba thamoiban khomdram selungba laikai delai ba doctor amagi yumda sakhang dabasingna bom pokai hankhre amadi didim lambi sembada quality control tawde haiba wafamda engineer ani suspend tawnaba order thokre hairi ISTB ki Manipuri pau miyang tabiri bapum na makpu taramna oksari hojik mapung oiba pau pizari Khongban tabam bias kauba thamoiban khomdram selungba laikai delai ba doctor amagi yumda sakhang dabasingna bom pokai hankhre thaudoga singarang numidang pung 10 minute nifum ngaram chatpa matamda thokibani sakhang dabasingna langsilamba bom adu yumge sumang matonda pokai khi thaudog aduda media asok upan yaukidi haire Imphal Police Station na masigi matangda sumoto kasama lokatuna thizinba hokre kanana karigidamakta bom adu pokai hanbano haiba chapchaba khangma ngamdre National Highway number 150 ge tidim lambi sembada chenaba engineer sing suspend tawnaba chief minister gi pautang matung ina chief secretary na order thokre haire ISTB news na phangba pawgi matung ina SBS construction private limited ki makhada kainau thongkhada gi na chau phawba national highway asigi lambi gi saruk sembagi matangda quality control tawde haina Bisnupur kaithel gi miam horaktuna megi tang 15 da khongjang jangsilakpadagi wathok oirakhibani madugi matung tabo oina Bisnupur kaithel gi matek adu mathangi nimita JCB season naduna khotok pa hokki khotok laba matungda hanna yengbidi haina pendraba miyamna ngarangdagi lambi thingba hore haina laukthokibani Miyam gi kholawadu chief minister gi nakong yobaga loina na action launaba paktak pirak padagi chief secretary na ngarang senaba AE ama SO amaga suspend tawnaba works ki chief engineer da ai beserol pirakibani hairi jerak sidang ngarang ISTB news na IBCI private limited na nasaudagi torbong phawba lambi semleba asi quality control tawdre pothol na thalle haina paw phongkraba matungda ngasi ayuktagi hauna pothol lairiba mafam sing adu khotok laga mention ba company asina thabak paikhat pa hokre Quality control tawdaba mafam singa du khara khotok laga among mention ba hona ba asina lambi asi tungkoina satna ba yagadra haibadu di haujik makki oina haiba ngamdre makhata na lamdam adomgi miyamna kari phirep laurakadage haiba khangba ngamdre Bisnupur district ke manung dalai ba tawbol khungang bulu nan ba amadi laina tina sendaba khungang ama ohenaba ki pandamda solid waste committee semduna ngasidagi solid waste sing khomjin ba hokre Bisnupur PHED tawbol gram panchayat amadi tawbol welfare association na punna khosam na duna semba committee asigi ahanba oina khungang asigi akoibada chaiduna madi paisinduna thamlamba solid waste sing khomgatuna tawbol mamang dalai ba dumping site ta thadakre PHED Bisnupur gi executive engineer L Gokul Chandrana solid waste sing thamama tamda plastic amadi plastic na taba haiduna tongan na khaidoktuna thamsi Bisnupur district oina sahi asida solid waste management asi gram panchayat tarada thabak paikhatna ba pandam thamli haiki Laibak na mafam asi kupsalaga thanamaga mafam amda ship tawraga amuk phata hodi isi thadagadabani plastic non plastic material si koi segregate tawjai 100% mak segregate tawbudi ngamjade maramdi work site leijadaba Bisenpur district asiki hoje phawda solid waste ki phajana run tawbasi ani subani tawulna ahanbada sunisify village hogre adugi mathangda tawul sina ani subani mathangda aikoi khun amaga amuk paikhat sanaba honajari Asumaina sum tawraga Bisenpur district asi handaki sahida sigumba solid waste management mafam GP tara da tawge haibagi target amasu khoina PHED na thamjari Gram Panchayat ki ward member sing club ki member madi department ki miyoi kaya suyang na pangthoki be thorom adu da tawbol welfare association ki secretary TS Birana miyamna plastic amadi atei polam sing siznaba loiraga mai thadok pagi thabak tawbiganu maduna hakchang da laina kaya pa halakpa yai nongmai jing khuding ki committee na solid waste sing khombala kani haiki na singa sigi khajitang sep sai oina na bi damakta tabun gi praja sina magi jumda angang sina asapot charuraga amadi akhoi na sizna ruruba ising batan sing adu langthokna khongban da lulang da tahandana khomjilaga mai thadok da tawbadu ngasidagi tawbiranu yarimakai magi kondong singda patramada hapaga thambiramo madu akhoi na thamagi manungda nongmaijing khudingi akhoi collection balamtia singna laksagani masida tabungi leiba praja khudingmana association khudingmana Manipur sarkar na amasung district leiba miyam khudingmana cooperation pibi Imphal West Commando na Imphal manungda pamdaba thodok sing thoktana ba thangal kaithel amadi pauna kaithel dalaiba Hotel Avenue Niran Lodge Poro in
hotel GM hotel Embassy na singba mafam singda thiba humbagi thabak chathakre additional SP adhikari mayom Ghanesyam Sharma gi mityeng makhada chathakiba thiba humbagi thabak aduda khunai gi satlalon gi wangmada leminaramba nupa ama amadi nupi ama hotel GM dagi lokhatuna makhata wahang pohongnabagi damak city police station da sinakre Manipur State Cooperative Bank के Managing Director Ahanthem Subhas Pu IS oina promotion phanglakpada Manipur State Cooperative Bank Employees Association na taramna okpagi thoram ama pangthokre All Assembly Rota leba bank asigi head office ta pangthokhiba thoram aduda Deputy General Manager L Angauba Manipur State Cooperative Bank Employees Association ki President KH Romi Secretary S Biren amadi office ki maru oiba senior staff kaya su saru yaki Become super phenomenon high Bahiramasida Uripok Polem Lekaida Leba a promise organization Sinduna Nomagi Oba training program Mangasi Hotel Yaifabada Pangtokre training program Maduda a promise ke managing director NG Khagemba Mahiroi Singamadi staff Kayana Saru Yaki managing director NG Khagembana Haurak Liba Naha Singbo Mataw Karamna Masagi Punsi Semjagani Habigi Matangda training Piki Matam kayagi mamangdagi ningthaw khonggi chanarakpa ama oina pari puri liklam kaidana maitai ningthawna sinaramba yathang matung ina kalaras haiba mingtholna khulngaktuna lakhiba laikhidraba kalaras oiramba Rajkumar model sana khumangi machanopa Rajkumar Jiten khumangi khuman ningthaw pham haidokpagi thawramama ngarang ningthaw khongda pangthokre Radha Mandap Sebayat Committee na sinduna pangthokpa thawramaduda khuman ningthaw RK Jiten na khuman pokpagi thawgal tawduna mayumdagi thoraklaga Radha Mandap ta thawni jaraba matungda ningthaw khong awang khunau Damak Mafamadu Chatuna, Awang Kunok the Leba, RK Kesor Kumargi Mayum degi, Kuman Sagagi Ngamatau Kayagaloinana, Ningtau Kong Kaitel. Lairatin Bida Hanbo in a from Haidok Laba Matung, Ningtau Kong the Leba, Ibudo Oknare Lamadi, Sri Gopinata, Hoji Kalaras, Oiriba, RK Jila Sing the Kuman from Haidok Pagitserol, Kusinakre. Tungda Ibudo Pangalba, Ibudo Yango Ningtau Togalaba Matungda, Sri Radhamandopta, Ariba Togal Oiki, Tormadugi Matangda, Radhamandop General Secretary, RK Birzit Namiamda, Wafung Kayakang Halakli. Kalaras gi sadano da koi na te mana title oina sinnabi ra mai bani madu ngasi khoi gi mirol bu khoi gi khonglam bu pari puri bu thi boi na ngasi khoi na kuman gi origin kuman gi aroiba ningthau gi sadano da sing kuman ningthau haina sing jaraga pamji chinok chabi International Day of Biodiversity ka mari lenana our Biodiversity or Food or Health Habit Thimda Class 5 tegi Class 10 Phawbagi Mahiroi Singi Oiba Layekpa Sangdamnaba Ama KM Blooming School da Pangtokre Wildlife and Biodiversity Conservation Committee Manipur Amade Divisional Forest Officer Thobalna DFO Thobal gi Makhada Pangthokpa Layekpa Sangdamnaba aduda Mahiroi Chahum Yangkai hena saruk yakhi Thoromaduda DFO Thobal at Devla Deputy RO Forest Martin Yauna Mari Lainaba Miyoi Kayana saruk yakhi Marathana Tenba Black Matang Lauzari Panthoibi Constructions Private Limited, Panthoibi Green Home Hainaming Thonjaba, Residential Group Housing Project Ama, Imphal Airport Kandakna Laiba, Bamdiar Haiba Mufamasida Paikatchari, Clubhouse, Gym, Swimming Pool, Children Park Amadi, Auditorium na Chimbagi Facilities Sing, Yauzagani. Hairiba flag sing asibu lebining basingna, ngasi makling sin biraktuna, hena akupa marul khangbi bayagani. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Uripok, Taurangam Lekai, Imphal. Prepare for success and live to inspire with Kaziranga University's top-notch career-driven courses designed and delivered in collaboration with industry experts, enabling our students to get placed in renowned corporates and helping build their futures. Kaziranga University, the career university of the Northeast. Panthoibi Villas, everything you need to call it a home. A gated society with 24/7 security, elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Lekai, Uripok, Imphal. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. Comprehensive Concept School, Shanghai Pro Airport Mamang.
School asina horpodagi hona council lower exam sing amadi atopa board sing na sinba medical amadi engineering entrance exam singa mari leinaba study material piduna satra singu lamjingduna mai pak kaya purklaba school amani. Admission open class 11 science cum integrated course in medical and engineering entrance examination. Higher secondary exam the second position amadi NEET listing ani tara nipan ge state topper yauna position holder kaya puthokraba Brilliant School Malom amasung uripok animaki admission form thazare position holder amadi non position holder singi special facilities su pizari. For details please contact office of the school. Digital Amadi Qten Anina Khut Samnaraga. Everyone needs to learn digital Haibagi Pandamda digital marketing professional course Fingi admission Hosere. Certificate Asi Government Sakanglaba Digital Gi Makha the Pibaga Loinana Facebook Google YouTube Nasu Akanaba certification Pigani. Course Asi 100% placement assistance Legani. Akup Marogi the Mark Qten Technologies Private Limited Cocktail Branch Atanabi. Mem Higher Secondary School Garina Education Gilam the Sai Kun Surakpagi academic session listing Anitara Mapankungi class 11 science Satra Singi free admission Pijari Amadi registration Hosere. Bakudong Sabasing 90 PC and above rupees 1 lakh plus laptop 95 PC and above rupees 1.7 lakh and a laptop ki study grant pizari. Break ki tungda taramna oksari makhataba pauda Asian Institute and Research Center kwa kachel amadi tulihel Jilla Parishad member ke inausa Devina punasinduna limna layeng bagi camp mangasi Yairipok Top Singtha Community Hall da pangthokre camp tu da ultrasound yauna tongan ba layong sing yeng bagi khudong saba pi bagaloina na darkar lai behitak langthak sing su yanthokhi Jilla Parishad member inausana ing asagi ohong bakaya lakpadagi laina tinna kaya sandorakpadagi ngakthokna ba camp si pangthokpani haike free medical camp pangthok sabadi ko nupi singsi akoi gi naraga su akoi gi chagi shugi honoring da hospital da chalaga laying da bagi dum awaba ma lei hai tare madu yamna nakko mafam sida poraga asai anaba du khangaga di makata na laying gi su ya bagi khudong sabasi phangna bana ko ai maruina ai sha su nupi hoje bani na ko gi nupi singsi da target ta ko ni free medical camp pangthok sabadi Ibudau moirang thangjing harau ba matungda lai haktak tagi satna duna laklaba laibak khunjau laichauna ba amadi laibak mara tapna ingna lainana ba ibudau gi mafamda laibak khulgi oiba firal katpagi thoram ngarang thangjing seba mandal na sinduna pangthokre moirang pansang laikai gi development committee ga punna khasamna duna pangthokpa thoram aduda ibudau gi amaiba amaibi seba mandal gi mihut singamadi moirang khulgi mioi kaya ga loinana moirang lamkhai santi mandap tagi hauduna firal adu moirang kaithel landuna puraklaba matungda thangjing laikol nungda chingu moirang ningthauke Bohalna taramna oktuna firal adu ibudogi mafamda katki Sahi asigi SSLC examination da Bright Career Academy Wangoi gi mahairoi na second position tarak pagaloina na chada marfudra taret yorakpa asida oja sing amadi mahairoi singi hotna jamanna ngamlak pani haina school gi principal yumnam Subhasandra na phongdokre ngarang haidok hiba class 10 gi exam da second position tarak laba Bright Career Academy gi mahairoi thiam lai sangkhong dagi Sophia Asem yauna mahairoi sing pungning thogot pagi thoram ngasi school asida pangthokre school asigi principal yumnam Subhasandra na mahairoi sing extra curriculum activity amasung meditation piduna pukning wakal sangna lairik takpi tambi bedagi makok thongba mahiroi puthokpa ngambani haiki ade atum angang uringe dige tum akhona angang si top mayam ga manadaba magun khara yawe habse koi oja mona sum thengna jare athoi hen tanar pa habsidi hien na phagi hairadi hen hona bam disangba ayam manasu jikse tuition se tum tawsu tawnare adubu ai samaki modoina di tuition ngakta tawraga isana di hona daba phattaba sat dunadi su pharakpadi ngamoi aduga coaching hek tawraga tuition hek tawraga ta phar ani haibadi yadi school gi maikai degi angang singse swai gi matang da kun haibada warapose akoi na sahi me manungda laik tamba phangbagi matamse asi yang watpa na ts loherba matung board ki parikha se laktringi mamang asigi marak sida ko na pihoba ya ba extra class na singbase masi bizinaba asigi kano sima facilities ma koida dum thamjai
Second position Tarakrabi Sofiana Civil Service Exam Thaning Bagi Apambalay Class 12 Faba Science Subject Lauduna General Line Tamtharaba Matunda Civil Service Exam Mai Pak Pangamnaba Honagani Haiki Civil Service Exam Target Kan Mai Pak Musing Dagi some inspiration Moigi Wahai do some Taraga Moi Matong Ingen Kan Sanje class 9 Baudi subject Pulokidi Taudoga class 10 Kabagi Dadum subject Pulokio Taure Tusan Chapaze dum Kana na di khale ai sum ai kha tha ba je sum ai na hainin gode mata manghan da ba larik ka mari le na da ba thabak ta matam je manghala le thok ta ba isana sagi wakhan ne nong control tau ja ba ngam na ba hona ja ba isana sa bo dum thongna hap ja ba anum ning hana da ba je mathau tai na khale Regional Party Mapangang Kalaba Matamda Sakhat Palamda Mama Organi Haina NEIDP ke Vice President o Males Nangasi Nauria Pakang Lakpa Kendra Committee NEIDP na Sinduna Lamdong Lakay de Pangthokpa Party ki membership enrollment ki thoram da haikhrei thoramaduda Nauria Pakang Lakpa Kendra ki NEIDP ki President S Tesmani Party ki Central Working Committee ki Vice President S Kunja Kishore yauna Party ki moi kaya susarup yakhi o Males na makataraduna puna hingminaba amadi puna sakhat minaba haibi yumphamda NEIDP की पंदमसी अहोंग बलेरोय हाइकी ngasi akoina national party da akoina suru badagi national party ki wakal da leiru badagi ne ngasi akoina wari basi delhi dagi paisaloru dagadi ngasi akoini sarkar ngasi hingbang amdi base ngasi akoigi wakal selekta adu ngasi NEIDP ngasi akoigi lusingo riba mahaki leadership makada magi pandamdi imung amada mi amathabak pibagi Magi sana bertabak pigani, NEIDP ki oiba apa samajilasi apa Gujarat masanati, UP masanati, Makai masan. Cuma BJP ki na raga Congress ki enang supigani, mak supigani. Cuma ina pergi divide hai kata le, madade tauba adugumba party tu dinati. Manipur ki people sinda sahi mangada soi dina koi ano ko mangala koi soi dina ko gani ba. Apa ki lusing pure oiba samajiki makat soi dina koi uba phamagani. Revision of State Action Plan on Climate Change Haibasida Jiribamgi Bapuparada Laiba Community Center da Environment Director na Sinduna District ki thakta laiba stakeholders singe workshop ama pangthokre thoramadada Jiribamgi Adyaksha ke S Janaki Devi State Climate Change Manipur ki Honorary Advisor Professor N Mohendro Jiribam Municipal Council ki Chairperson S Santi Devi yauna tongan ba miyoi kayana saruk yakhi wangang ki besingna ngasigi asigumba thoram ama Jiribam gi oina pangthokpa asi aphaba khongthangni Jiribam asi model Jiribam ohenba yai hairiba asi ngasigi thoram asi yauraga puna khangminaduna chawkhatpa Jiribam ama ohenaba khongthangjilasi haiba wafam sing phongdokna ki Professor N Mohendra na Jiribam District asi semada thokadaba mafam amani miyoiba aikoina ngahaki nungainabagi damag uwa yanthatpa amade manghanbagi thabak tawroidabani aikoina karam khongthang thangadage haiba khangminabagi matangda asigumba thoramasi pangthokpani haiki asab khomda leinide karamna aikoina senjariba environment asina mating biraga ingna tapna nungaina leigadage haibisi tinbiriba masak naraba naraba puna mana kambiram gane khal wata padana sulaini adubu saman gi dana lebam chabang khangda ba haibu masina mapung waragadi punsi gi artha du thokte Art and Culture Department amadi Writers Forum Imphal na punna sinduna elangbam dinamani ge punsi amasung khorirol haibasida symposium ama MDU hall pangthokre hokdokpagi tharamda Director Art and Culture Aribam Sibdas Sharma Writers Forum Imphal gi President Lamabam Birmanina athoiba mithung lenamadi thoram mapu oikhi symposium asigi ahanba session da elangbam dinamani gi sairengda pukning ihul haibasida Dilip Mayangbam elangbam dinamani gi wari macha amasung wari lisangda nokning ihul haibasida Professor Nahakpam Aruna Elangbam dinamani gi wareng haibasida Dr. T.S. Ibohan bisingna sia pathoki Anisoba session da Manipur khorirol da elangbam dinamani haibasida Dr. Wahengbam Kumari Chanu elangbam dinamani gi drama nokning ihul amadi handok loi ama oina elangbam dinamani haibasidana Dr. Megachandra Herang Khongjamna paper pathoki symposium asike chairperson oikhiba Professor Nomaithim Tombina laikhidraba elangbam dinamani gi mafamda ngasi pangthokliba symposium asina ozada ikai khumnaba utpani laikhidraba oza asi sahitya da kathokraba miyoi amani elangbam dinamani Manipur gi anisuba JC Tongrani haina phongdokhi Oja ko nungsiye mo oina mani Manipur da
अखंग खर सेपोजन तौरगा पांथोई बसे अखोई की श्रद्धांजलि इसी आवा हम्बल ट्रिब्यूट आने लौजे मणिपुरी साहित्य का अयागला मिंथोल खर पीछे मिंथोल से पपी पीछे बताते रिपोर्ट ले आई बने प्रूफ ले महाकवि अनाहान लाइक महाकवि से बसे आइना थोजबे मिंगे मतम तो खर कंतर बसे थोई तो मयाम एक्सेप्ट तो भी करे महाकवि अनाहान बसे रिपोर्ट ले आर्टिकल आई इजरा मागी सेंटेनर मयाम एक्सेप्ट हो गया मथंदा डीसी तोंब्रा फादर ऑफ मॉडर्न मणिपुरी धर्मा है ना अनु थोंजे अनोब मणिपुरी धर्मा है ओपा मरक थना तेन ब्रेक अमा अमुक लौजरे Panacea Coaching Center, the best and the only trusted coaching center in Imphal. Panacea Coaching Center gi oja singna aina exam gi sem saba matamda yamna mating pangbiki aduga PCC dagi aina phangaki study material regular mock test suggestion na chingba sing yamna chanaki SSLCE thagadava singna topper oina bagi damak matamga chunaraba coaching center asibu miyamna thajaba thambiu. Nang class 12 pass out natra thabak thibadi kyam koira खंगम खिरोय बना एएनटी की 9 months मेडिकल स्क्राइबिंग की सर्टिफिकेट प्रोग्राम में यावरगा था दा लिसिंग कुंट्रा निपान दगे होरगा सेल कया में लाइन तान बियार बने अकुपा मरो की दमक पिजरिबा फोन नंबर अमदी वेबसाइट असदगी खंगबी बियार गनी The all-new Swift, driven by technology, smart play infotainment system, AGS push start-stop button, automatic climate control, smart heat, steering-mounted audio control. Powered to the core, petrol MT by AMT 22 km per liter, diesel MT by AMT 28.4 km per liter, safety leveled up, solid hearted platform, front dual airbags, ABS with EBD, fixed with child seat restraint system, reverse parking sensors with camera. Northeast Ahanbo in the National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo in sakhangraba Pradhan Mantri Awas Yojana Housing for All mission ki makhada subsidized loan pibada mangzil thariba Panthoi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang duk jare miyam financial facilities sing lobi na baning sing jare Panthoi Housing Finance Company Limited and its subsidiary group of companies India ki ahanba national awardee Government of India na piba Silver Dew Makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupamarol loktak industry industrial state takiel da contact tobiu Greenery e-motor ki nungairaba pausel miyam da pijariba khudungchaba si lobiu Greenery e-motor da phangniba gari macha singa sigi manungda adona lupa lisin tara khaktamak deposit tawiraga apama makhal ki gari macha ama hekta launabagi loan ki khudungchaba pijari asita sunatana mafam asida phangniba e-auto rickshaw ki oina su loan ki khudungchaba pijari adomna deposit tawiraba matungda atenba numit kharani ki manungda apama gari lobi bayargani nga simak lengsin biro aikhoi ki address Greenery e-motor Kaisampa Junction Churachandpur parking Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu अमुका है तारामना ऑक्सरी मखाताबा पाउदा हंदक दिल्ली द पांगथोकिबा मरिरक सुबा इंडिया ओपन इंटरनेशनल ताइक्वांडो चैंपियनशिप ता गोल्ड मेडल लौरकलबा थांगमैबन लाइडन हंजाबा लेकाइदेगे खैरकपम गोजेनगी मचानुपी खैरकपम ग्रेविता देवी अमदी हंदक द पांगथोकिबा स्टेट लेवल योगा ओलंपियाड ता फर्स्ट तारकलबा मिस मेरिना गोल्डमै ओकपगी थरम अमा खुयाथोंग कम्युनिटी हॉल दा थांगमैबन केंद्र डेवलपमेंट ऑर्गेनाइजेशन ताकदो अमदी थांगमैबन ब्लॉक कांग्रेस कमिटी न सिंधुना पांगथोखरे थरम अदुदा थांगमैबन केंद्र गे एमएलए खुमुक्सम जोय किशन वार्ड नंबर 1 के कॉर्पोरेटर गाइडोन कामई थांगमैबन ब्लॉक कांग्रेस कमिटी के वाइस प्रेसिडेंट आरके सनायाइमा अमदी थांगमैबन महिला कांग्रेस कमिटी के प्रेसिडेंट माइबम इनाखुनबिना अथोबे मिथुंगलेन सिंह ओइना सरुक याखी थरंग मरी लेनेना केएस ग्रेविदा अमदी मेरिना गोलमैदा सेल अमदी अचंबा खुदोल पोट पीदुना पुकनिंग थौगतखी
Tharomga mari lenana MLA Khomuksam Joy Kisana Thamoiban Kendra gi manungda leiba miyoi singna sana khotnabada mithoi mi helakpa council amadi board na loba class 10 amadi 12 ki examination da makok thonglakpa sing pokning thogatuna lakliba asi makhatana su makoibo pokning thogat khigani haina phongdokhi sports asugumba inot asida akoina thawai hapsaboina takdo gi site gi akoigi national champion orglaba miss case gravita da icham jamba khudol lena lising gunthang khatang akoi tungda mangolino mateng pangjabani aduga miss merina golmaidana akoina state ki champion or posal lising kun namaga koina mark mangonda khudol point pijabani tungdasu thamoiban gi sanaroi kya hawrak pasida hena phaba oina ba chakot po pepha mangol akoina pijari Indian Dental Association Manipur State Branch na Kangmong Langgol Jam Youth Guidance Club ka kusam na duna Kamong High School Kamong Longjam dangasi limna la ya layang bagi camp ma pangthokre association gi president oiramba laikhidraba Dr. Y Iboyama Singhi kuntra rak suba ningsing thorom ga mari lenana pangthokpa camp aduda mioi chani hena ya gi nungai tabasing layang baga loinana mathau ta ba hidak langthak sing su pikhi camp aduda Dr. Kuntra Mathoi amade medical staff marina saru yakhi Welfare of Youths Liberal and Conduct Organization Kongba Kaithel na sinduna lemna layang bagi camp ma club aduda pangthokre Remedy Hospital gi mateng aloina na pangthokiba camp aduda MSR Nagamapal Rims Road na hidak langthak sing lemna pikhi Dr. Manga yauna pangthokiba health camp aduda miyoi kaya na layang bagi khudong sabalong ki Organization gi executive member L Asokna ayinga sage hongba kaya lakliba asina sandora kadaba laina tina kaya dagi ngakthok haunaba camp asi pangthokpani haiki While Kona Jaga Amadi Akoi Buddha Lady Praja Sing Haitare, Masi Hosi, Lena Tina Yampana Langanapa, Sakalapu, Matamzeda, Akoina, luxury but Dr. Mangaga Lunana, Remedy Hospital, Kusana Duna, High Pre Medical Care, Masi Makoibo, Anna Laying the Kaiguma Matinka Oinaba, Kogi Club Amadi, Remedy Hospital, Luna Dr. Manga, Luna Sigi, Lakpiriba, MS, Line Pharmacy, Kusam Narakanda, Hariba. We pre medical care say Lena Tinakra do Sungatong Nogi Pandam the Pangtuksan. More Commando gi DSP Thomas Thoksomna Lusingba More Commando More Police na nifuhum doi suba Assam Rifles kaloinana More gi Sunrise Ground gi mayok na badalai ba yumamade thiba humbagi thabak chathabada miyoi ama WY tablet chani panyankhai humdoi suido ephedrine tablet kuntra taret seloina lupa lising yankhai mathoi chama atangba makhal gi nung kharaga kona na phagat le hairi pharaba miyoi adudi toto zahi kuntra mari tamo wat number nipandagini Miss and Mrs. Club India Manipur audition ngasi singjamai dalaiba Gold Gem Imphal la pangthokre Loislak pada maru iba pau amok Khongban tabam bias ko ba thamoiban khomdram selung balai kai dalaiba doctor amagi yumda sakhangdaba singna bom pokhai hankre amadi Tidim lambi sembada quality control tawde haba wafamda engineer ani suspend tawnaba order thokre hairi Hausiki wena de ISTV na pizza ba Manipuri pau matang asida loisenjari miyang tabiri ba pumnamakpo amuka hana kurumjari